Pakistan Prime Minister Imran Khan Afghanistan da civil war amagi warning Toukhre. Pakistan ki Prime Minister Imran Khan Taliban da pumnamak suna yawba government ama semnaba appeal Toukhre amasung karigumba madu tawdaba tarabade laibak adu civil war amagi khudong thiba nangani haina warning Toukhre. Karigumba makoina faction pumnamak yahundaba tarabade thuna natraga thengna oirabasu makoi civil war ama mayok nagani haina Imran Khan laibak pokpa numitta Sandoki ba interview amada BBC da haike civil war ama thoglakpa tarabati Pakistan na humanitarian amasung refugee gi wathok ama thoglakadoriba duge matang da maru oina nungnang le maduki sumathakta Afghanistan ge laimai adubu Pakistani government ki mayokta thengnariba khulai paiba group singna sizinnakiba yai madumak oiba tarabade tangdu laita daba mafam marang khangdaba charangnaba Afghanistan ama oigani haina Imran Khan haike mahakna makha taraduna Madugumba Afghanistan adu karigumba laksilogdaba taraba amasung khud thoknaba makha chathaba tarabade terrorist singidama khwaidagi afaba mafam ama oikhigane aikhoigi awabadi masini maramaduna Afghan ge laimaidagi terrorism amasung ani subadana karigumba humanitarian na crisis ama natroga civil war ama tholakpa tarabade aikhoigi damak refugee gi wathok ama mayok nagani haike terrorism gi mayok ta chathabani haiba US ki war adu Afghanistan da makhoina chahi kun laikhiba matamadu Washington na Islamabad pu anekpa awaiba nongmai amagum sizinaba maramna Pakistan gi damak mang takningai oikhi haina Prime Minister Imran Khan BBC ga unaba ma haike masigi mamangda ningthokabada Pakistan na malem gi shakti leiba leibak singna phajinduna thamliba Afghan asset dollar billion kaya adu thadoknaba appeal tawkhe UN General Assembly da Afghanistan gi matang da wari sanagadaba singi mangoina na Pakistan na Afghan asset freeze tawba toknaba appeal sing tawkhibane tha amagi mamang Taliban na Afghanistan paising kiba matung dage maruoina US Federal Reserve ta leiba foreign bank account sing da Afghan Central Bank funds ke dollar billion tararom freeze tawshin ke karigumba US na Taliban recognize tawdrabade phibam hena soksin khigani haina Imran Khan haike tangdu leita ba Afghanistan ge matang da Security Council na yanare UN chief Taliban na Afghanistan ki laingak pai khibagi matung foreign minister singi marakta wari sing sanakhiba matung da UN Secretary General Antonio Guterres na ngarang yumsa kaisa numitta tangdu leita ba Afghanistan ama thamnabagi matang da Security Council ge permanent member manga na amata oina yanare haikre sakti leiba leibak manga adu loina mak karigumba wathok amata yaudana amasung michang mikhai naidana humanitarian ge tengbang yan thokpa yagadaba santi oiba amasung tangdu leita ba Afghanistan ama pami haina Sahi ki General Assembly manungda mifam adugi matungda paumi singda Secretary General na haike US Secretary of State Britain France amasung Russia ge foreign minister singna hakthengna unakhe aduga makhoi gi Chinese phamanaba wangyi na pung ama hena wari sanakiba du virtual oina saruk yakhe madugi matung kanamata na press ta wangang khidei mifam adugi mamangda AFP da wangang bada UN da China gi ambassador Zhang Jun na pumnamak suna yawba government amagi matang da member manga aduna yanare haike China amasung Russia na Taliban gi mai pakpa adubu chahi kun gi lan matungda United States ki damak maithiba mani haikre frozen tawduna thamliba Afghan asset sing adu thadoknaba Beijing na taksin khre